ngasi June 12 ingagi tramngani panba irai numit kumja lising ani kunmari gi ayuki pauche singdeg lokot chaba pau khur miyam da kangai thawara thamje soikir lan ki biyar busu miyam ngak pigani kangpok pid kuki singna tata ama mai thakre winger amana kalhore security personnel singna flag ma sakre tha asigi tra trade ki nimidang kangpokpi headquarter gi Thomas ground da CRPF gi mamang maktada maitai gi bus ama kuki singna mai thakibagi khoirang khoisau nabagi mai mutingai ngarang ahing nongjaida kangpokpi headquarter maktada maitai gi mingda leiba tata truck amasu kuki singna mai thakre winger amana kuki singna mai thana honabada police singna kalhore miyang irang adu laksina na honabada police na tear gas cell sing kapkhre Hokiba nongni asida kangpokpida maitegi mingda leiba gari kaya mai thabgi thong kaya sathrakpa asiga mari lenana ngasi kangpokpi town da security force na flag ma sakre kuki singna mai thakraba tata truck registration number NL01AE7895 adu Dimapur dagi pochai puthok pusin tawba tata truck ni tata truck aduna Dimapur tana chatpagi lambida Kangpokpi headquarter amasung changaubung anigi marakta laiba NGLX farmanak yausilakpada khulai matik chana paiba kuki singna tata truck adu khamlaga gari gi RC book check tawki maduda baitegi mingda lairambadagi tata truck adugi driver amasung handyman adu kumthahalaga makhogi mangmakda truck adu mai thakibani laibak phabdi driver amasung handyman adudi kuki khulai paiba sing aduna kari amata tawkide hairi Kuki singna truck mai thare haibagi paw adu police na phangbaga khudakta mafam aduda fair tender ga loina lakhi loina lambi thingliba miyam sing adu nongmai round kya manu kaptam tankhai ki truck adubu kanana bhona ki adubu gari adugi ayam saruk loba yadana sakre mai tharama myoy sing phana nam kangpokpi PS na case amal lakhot chibaga loina hojik phawbi oina kanana karigi damak tata truck adu mai tharamano haiba khangba ngamdri adubu hojik thokliba maitai amsung kuki phurup asigi lan asiga mari leinaramgodra haibagi singnabadi lei ngasi athengba phawbuda tata truck adugi matangda myoy amatana claim laktri Tata truck asi mai thabagi thokdok thoktringay ngarang numidang pung 10 rom tarpa adwaida passenger puraga lakpa tata winger amasu kangpokpi kaithelda kuki singna mai thana bhona khi adu police amasung central force singna matam chana kalhobudagi mai di thakidre loina tata winger adu kangpokpi PS da lairi haina police ki paw asina makha tari Nakalamramda presna phangba pawgi matung inadi tata winger adu su maitai gi mingda leibani masing yamlaba kuki singna gari adu mai thana na bhonrakpada miyamgi irang adu laksina na bhonabada police na maikai kayadagi tear gas cell sing kaptuna tankhai mai thaba ngamkidabani hairi Kuki inpi gi matam kaktaba economic blockade makha chathaba haukre Kuki inpi Jiribam Tamelong amadi none district na Mari Lainaba authority ki maikaidigi pirak khiba thajaba adu Imphal Jiribam lambi National Highway 37 da sanghilam economic blockade adu nimit nini suspend tawduna lairakhibani Joint Kuki Civil Society of Jiribam and Tamelong na District Authority Jiribam unsung Tamelong ga wari sanarba matung district anisigi authority na hajerakpagi matung ina nimit nini blockade handoklobani hojikti authority ga thanakhiba matam adu lankre lunana Piram Thajabasing Tabak to Ontoroktabana Maram Oiraga CSO Sing Jiribam Umsung Tamelong Taliba demand sing Mapung Pana Pangdriba Pawa Kudaktagi National Highway 37 da Matam Kaktab economic blockade Chataba Haure Hairi Mamang the Yanaki wapam sing adudi Maitai Sina Kuki Jo Singi Matakta blockade Chathaduna Hidak Lang Thak Amudi Nomang Chang Dabaya Draba Polam Sing Pangandriba Adu Komthokduna Kanglup Khudimakta Tangai Pada Polam Sing Atingba Yaudana Panganba Jiribamgi El Thinmong Chahi Nipu Apokpa Laikidraba Liam Dibong Kunobu Nupi Amadi Machagi Mamangda Sakang Dabasingna Padana Pukraga Ngasi Pau Mari Makong Kangandana Thamliba Asida Mari Lainab Authority na Mio Asiki Asiba Natraga Ahing Mahak Masa Puthokduna Panghanbiu haiba wafam yauri maitagi khulai paiba milten sing Jiribam da lairiba sing buk tawbaga lonana Jiribam gi akoibadagi lokthok gadabani haiba demand sing asini demand sing asi thabok oina pangthoktiba phawba matam kaktaba economic blockade Imphal Jiribam lambi da tawragani haina kuki inpigi site tagi phongdroli Manipur gi irang asi law and order khaktang oina ubiganu haina ITLF na phongdroli Manipur Kanglup Anigi Marak Thokliba Lan Asi Law and Order Isam Chamba Fibam Ama Oina Union Tribal Affairs Minister Jual Oramna Uriba Asi Minister Asida Lana Pau Tamsin Badagini Haina Indigenous Tribal Leaders Forum ITLF ki Maikaidagi Penda Pongdrokli
यूनियन मिनिस्टर असिना पाउसे अमदा पीखिबा इंटरव्यू अमदा मणिपुर हौजिक थोकलिबा इरांग असि इसम चंबा लॉ एंड ऑर्डर सोइबदगी फिबम ओइना उदुन वा ngang adu laibak thibani irang asi haroppa ahanba pung kunmari gi matam adudi law and order gi issue eramki adubu state police singna maitai gi khulai paiba sing da na kuki jom miyam gi mathakta jum kai mai thaba yauna attack kaya chatharpa aduna thingnab honakide atam thiraba amadi khwaidagi matam sangmu wathok am mayoknariba asi chief minister n biren amsung mahagi marumda leiba militant maitai organization singna tribal kanglu amada khaktamak target tawduna anandarak padagini sahi amma hena lan soknarakba da miyoi chani gi mathakta sikhiba amadi miyoi lising humphu henbuna leifam leitaduna lanjenanduna relief camp da leiriba irang asi yenglaga thokli wathok asi isam chamba law and order gi wafam nate haibadu mayek sengle maram asina union tribal affairs minister na hena kupthaning chin biduna wathok asi matang ne nabiu ITLF ki maikai de hiram asida kupthana union tribal affairs minister na yengsin biduna tribal miyam mating pangbiu haina ITLF na penda phongdroli LPG amdre petroleum products sing akaknaba sang da pinaba lenga na khankre Manipur lenga ki joint secretary cap NPD Robertson Assembly state level coordinator Indian Oil Corporation Limited ki mafamda Manipur gi oina petroleum products sing akaknaba sang da retail outlet sing da yenthokna ba khankre petroleum product kharagi stock handharakba amasung Imphal Jiri lambi National Highway 63 sang naina kanboi piduna pochai pusilakpa lepkhiba kayana maram oiraga thaugi stock ki phibam phagatriba phawba second thorang oina retailer singda thau pibada akaknaba sang thamle athingba asi Imphal Jiribam lambida sang naina gari chatuna thaugi stock phagalaktriba phawbugi oina chatnagani Madu Paubugi oinadi IOC singi makaidagi nongda retail outlet singda thau pibagi sang asi petrol amsung diesel animak kiloliter chamak yankhaidagi hena piroidabani sekmai gas bottling plant gina nongmada LPG tan 35 dagi hena piroidabani makha tana retail outlet singna makhoigi pam singda yamdrabda diesel amsung petrol animak kiloliter 5 dagi tadana stock thamgadabani athing asti state asida thau marang kaina pusilaktiba pawu chatnagani haina cherol asina pali tendong khaktangi khallaga chalairiba hostel boarding sing athingba thamagi phirep lawrgani haina aims na phongdokhre hostel boarding hangliba sina thagi income khaktagi khallaga hostel boarding chalaiba kudakta leppadabani niyom kanglon mathong khangdana hanglamba hostel boarding singi mathakta aims na akanba miyeng changbaga loinana asan baka bara gum ngahaki yana bamongda sendung khakta khallaga salari hostel boarding singi mathakta leibak miyam khangna athingba kaya thamlakpagi phirep lawrgani haina apunba ireipa mahiroi sinpang lupna phongdroli aims ki head office ki education and academic affairs secretary Nandita ngasepam na thadrok cherol amana hai Manipur ki education sector asina hagulliba mahiroi singi architect oiduna tungi yumbi kaya semgodariba education sector asida lanai hostel boarding tawriba singna niyam kanglon amata yaudana senda lambi am oina satharakli iramdam asigi mafam kaya da ising isaugumna henglakliba ising khangdana masing khangdana maning makha tamna hostel boarding kaya chalairakli mama mapa oiba kayana macha masu singbu hostel boarding da thamliba asi apaba mahi masing tamnabagi amadi mahi tamlingai matam aduda mahi masingi amadi wakal loksing hena lupsinanaba amadi apaba maru changba macha masu ama ohiningbadagini atopa wakal lamkhai amadi arhan balambida chatkidanaba achawa thajaba amaga lonana hostel boarding sing asida thamlakhibani adubu laibak thibadi inkhrakliba mahiroi nupi macha amadi nupa macha punna building amada thaminaba haibasi yanma risk lei haibasi miyamna khangnar wapamni loinana thoning daba pamdaba thogdo kaya ama mang thakta kayarak thokkibagi pau miyamna hena tanakhrabani yumjau amada ka khara hangle haiduna natragana asanba ka bara oina wairaga nini ngaiduna ngaki yanamgi mongda hostel boarding hangmugi thong asi maroi singbu lalonpot oina uba makhal Hojiko inadi I pau khara asina miyamda thamjari ahenba I pau lerabadi khudakta update tawjrake punmangpo am on thagatchari